ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥꯟꯕ ꯈꯨꯃꯟꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯏꯄꯤꯁꯣꯗ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯅꯔꯤꯕ ꯏꯟꯗꯤꯌꯥꯟ ꯔꯨꯄꯤ ꯅꯣꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯐꯝꯅꯣ ꯑꯃꯁꯨꯡ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯒꯨꯝꯕ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯍꯪꯕ ꯀꯣꯏꯁꯟꯁꯤꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯇꯣꯄꯤꯛ ꯑꯁꯤ ꯄꯨꯈꯠꯆꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯔꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ꯍꯟꯗꯛ ꯑꯅꯧꯕ ꯊꯣꯔꯛꯂꯤꯕ ꯂꯨꯄꯥ 10 ꯆꯠꯄꯤ ꯔꯨꯄꯤꯁ 10 ꯃꯁꯤꯗ ꯌꯦꯛꯂꯤꯕ ꯄꯣꯁꯇꯔ ꯑꯁꯤ ꯁꯟ ꯇꯦꯝꯄꯜ ꯂꯩꯐꯝꯅ ꯀꯣꯔꯅꯥꯛ ꯑꯣꯗꯤꯁꯥꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯅꯔꯤꯕ ꯂꯨꯄꯥ 10 ꯆꯠꯄꯤ ꯔꯨꯄꯤꯁ 20 ꯅꯣꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯤꯟ ꯑꯁꯤꯅ ꯑꯦꯜꯂꯣꯔꯥ ꯀꯦꯞꯁꯅꯤ ꯍꯥꯏꯔꯤꯕ ꯀꯦꯞ ꯑꯁꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯑꯣꯔꯪꯒꯕꯥꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯃꯊꯪ ꯑꯁꯤꯅ ꯍꯟꯗꯛ ꯑꯅꯧꯕ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯅꯔꯤꯕ 100 ꯔꯨꯄꯤ ꯅꯣꯠ ꯍꯥꯏꯕꯗꯤ ꯂꯨꯄꯥ 100 ꯆꯠꯄꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯣꯅꯨꯃꯦꯟ ꯑꯁꯤꯅ ꯔꯥꯅꯤ ꯀꯤ ꯚꯥꯚ ꯍꯥꯏꯕꯅꯤ ꯂꯩꯐꯝꯅ ꯒꯨꯖꯔꯥꯠꯇꯅꯤ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ꯂꯨꯄꯥ 2000 ꯆꯠꯄꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯤꯟ ꯑꯁꯤꯅ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯎꯇꯔ ꯁ꯭ꯄꯦꯁꯇ ꯂꯩꯕ ꯁꯦꯇꯦꯂꯥꯏꯠ ꯑꯃꯈꯛꯀꯤ ꯏꯃꯦꯖꯅꯤ ꯃꯃꯤꯡꯅ ꯃꯪꯒꯜꯌꯥꯟ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯅꯔꯤꯕ ꯂꯨꯄꯥ 50 ꯆꯠꯄꯤ ꯍꯥꯏꯕꯗꯤ 50 ꯔꯨꯄꯤ ꯅꯣꯠ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯃꯣꯅꯨꯃꯦꯟ ꯑꯁꯤ ꯁ꯭ꯇꯣꯟ ꯆꯦꯔꯤꯌꯠ ꯑꯣꯐ ꯍꯝꯄꯤ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯂꯩꯐꯝ ꯑꯁꯤꯅ ꯀꯔꯅꯥꯇꯀꯥꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ꯂꯨꯄꯥ 100 ꯆꯠꯄꯤ 500 ꯔꯨꯄꯤ ꯅꯣꯠ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯔꯦꯗ ꯐꯣꯔꯠ ꯃꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯉꯥꯟꯕ ꯈꯨꯃꯟꯅ ꯑꯁꯥ ꯇꯧꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ